ꯊꯣꯏ ꯍꯣꯔꯦꯟꯗꯤ ꯏꯄꯥ ꯂꯧ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯑꯣꯐꯤꯁꯇꯅꯦ ꯃꯤꯇꯤꯡ ꯌꯥꯝ ꯂꯨꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯊꯦꯡꯉꯛꯄꯁꯨ ꯌꯥꯏ ꯏꯄꯥꯅ ꯄꯤꯔꯤꯕ ꯂꯨꯄꯥ 200ꯗꯣ ꯐꯖꯅ ꯍꯥꯞꯆꯤꯜꯂꯣ ꯅꯣꯏꯒꯤ ꯀꯥꯗꯣ ꯄꯣꯠ ꯆꯩ ꯌꯥꯝ ꯃꯥꯡꯉꯦꯅꯁꯨ ꯇꯥꯏꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯣꯇꯣꯗ ꯑꯗꯨꯝ ꯍꯜꯂꯛꯑꯣꯀꯣ ꯏꯄꯥ ꯊꯦꯡꯉꯗꯤ ꯐꯔꯛ ꯇꯥꯅꯤ ꯆꯪꯉꯣ ꯐꯖꯅ ꯏꯄꯥꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯣ ꯄꯥꯕꯨꯡ ꯉꯥꯏꯈꯣ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯐꯣꯟ ꯇꯧꯔꯒ ꯑꯩꯒꯤ ꯀꯥꯗꯅꯦ ꯂꯦꯞꯇꯣꯞꯇꯣ ꯑꯗꯨꯝ ꯑꯣꯟ ꯇꯧꯔ ꯊꯝꯃꯝꯃꯦꯕ ꯃꯨꯊꯠꯄ ꯀꯥꯎꯔꯦꯕ ꯑꯗꯣ ꯄꯥꯕꯨꯡ ꯑꯝꯇ ꯍꯥꯏꯕꯤꯈꯣꯕ ꯐꯣꯟ ꯇꯧꯔꯒ ꯏꯃꯥꯗ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯉꯔꯣꯏ ꯄꯨꯡꯁꯦ ꯌꯧ ꯂꯦꯝꯃꯦ ꯑꯗꯣ ꯏꯃꯥꯗ ꯍꯥꯏꯕ ꯀꯥꯎꯅꯨꯀꯣ ꯄꯥꯕꯨꯡ ꯑꯩ ꯆꯪꯉꯦ ꯄꯥꯕꯨꯡ ꯍꯣꯏ ꯇꯧꯈ꯭ꯔꯒꯦ ꯀꯥꯎꯔꯣꯏꯗ ꯆꯪꯉꯣ ꯊꯦꯡꯉꯅꯤ ꯄꯤꯡꯀꯤ ꯊꯣꯏꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯥ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯤꯌꯦ ꯂꯥꯛꯑꯖꯥꯠꯂꯣ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯣ ꯑꯗꯣ ꯂꯥꯛꯑꯝꯕꯁꯨ ꯌꯥꯏꯗ ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯦꯕ ꯈꯔ ꯉꯥꯛꯇꯪ ꯂꯩꯔꯗꯤꯅꯦ ꯕꯦꯜ ꯈꯤꯡꯉꯛꯑꯅꯤ ꯑꯥꯗ ꯂꯩꯁꯦ ꯅꯠꯇ꯭ꯔꯣ ꯇꯨ ꯑꯥꯗ ꯂꯩꯁꯦ ꯃꯥꯅꯤꯗ ꯃꯥꯅꯤ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯦꯅꯦ ꯉꯁꯤꯗꯤꯅꯦ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯆꯪꯉꯤ ꯁꯤꯗ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯗꯣꯔꯦ ꯌꯦꯡꯉꯣ ꯀꯩꯒꯨꯝꯕ ꯃꯥꯏ ꯄꯥꯕ ꯑꯩꯅ ꯀꯦꯟꯇꯤꯟꯗꯅꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯀꯣꯡꯗꯒꯅꯤ ꯈꯪꯉꯦꯗꯅ ꯑꯁꯦꯡꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩꯗꯣꯏꯔꯕ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯅꯪ ꯂꯩꯕꯤ ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯗꯤ ꯂꯩꯅꯤ ꯍꯥꯏꯔꯝꯃꯒꯅꯦ ꯂꯩꯗ꯭ꯔꯗꯤ ꯌꯦꯡꯉꯣ ꯅꯪ ꯂꯩꯗꯣꯏꯅꯦꯍꯦ ꯅꯪꯅ ꯃꯔꯣꯟ ꯊꯤꯕꯣꯡꯗ ꯄꯜꯂꯦ ꯆꯥꯕ ꯊꯛꯄꯁꯦ ꯄꯥꯝꯈ꯭ꯔꯕ ꯃꯥꯏꯗ ꯄꯥꯍꯜꯂꯣ ꯏꯕꯦꯝꯃ ꯂꯣꯏ ꯂꯩꯊꯒꯦ ꯁꯤꯗ ꯂꯩꯔꯕꯅꯤ ꯈꯪꯉꯕ ꯑꯗꯣ ꯀꯩ ꯃꯇꯦꯡꯅꯣꯕ ꯑꯩꯅ ꯍꯣꯔꯦꯟ ꯄꯥꯡꯗꯣꯏꯁꯦ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣꯕ ꯈꯔ ꯑꯣꯔꯥꯏ ꯍꯧꯅꯤꯗꯅ ꯍꯣꯔꯦꯟ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯌꯥꯔꯤꯗꯅ ꯑꯗꯨꯏꯗꯤ ꯍꯥꯟꯅꯗꯤ ꯍꯧꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯗꯤ ꯍꯥꯏꯔꯛꯑꯣ ꯀꯩ ꯃꯇꯦꯡꯅꯣꯕ ꯑꯩꯅ ꯄꯥꯡꯗꯣꯏꯁꯦ ꯑꯩꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤꯁꯦ ꯍꯣꯔꯦꯟ ꯃꯥꯒꯤ ꯕꯦꯛꯇ ꯍꯥꯞꯆꯤꯟꯒꯗꯕ ꯅꯪꯅ ꯃꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕ ꯃꯥꯅ ꯊꯣꯛꯈꯤꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯗꯅꯦ ꯅꯪꯅ ꯆꯪꯁꯜꯂꯒꯅꯦ ꯍꯥꯞꯆꯤꯜꯂꯛꯀꯗꯕ ꯈꯪꯉꯦꯗꯅ ꯅꯪꯅ ꯀꯩꯒꯨꯝꯕ ꯍꯦꯛ ꯍꯥꯞꯆꯤꯟꯕ ꯉꯝꯃꯕ ꯑꯩ ꯑꯗꯨꯝ ꯊꯕꯛ ꯍꯧꯕ ꯌꯥꯔꯦ ꯈꯪꯉꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨꯅꯦ ꯃꯥꯒꯤ ꯕꯦꯛꯇꯨꯗ ꯑꯩꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤꯁꯦ ꯍꯥꯞꯆꯤꯟꯕ ꯁꯤ ꯈꯛꯇꯅꯦ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦꯕꯨ ꯑꯁ ꯃꯤꯅ ꯎꯍꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯦꯛꯁꯟ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ ꯃꯤꯅ ꯀꯩꯀꯩ ꯈꯜꯂꯣꯏꯗ꯭ꯔꯣ ꯑꯩꯅ ꯃꯣꯏ ꯕꯦꯟꯁꯇꯒ ꯆꯪꯉꯒ ꯍꯥꯞꯆꯤꯟꯕꯗꯣ ꯑꯁ ꯂꯨꯗꯤ ꯂꯨꯏꯌꯦ ꯅꯪ ꯊꯕꯛꯁꯦ ꯏꯕꯦꯝꯃ ꯍꯦ ꯂꯨꯕꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯀꯩꯒꯨꯝꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯗꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯈꯣꯡꯒꯦ ꯍꯥꯏꯗꯣ ꯏꯕꯦꯝꯃ ꯅꯪ ꯉꯝꯃꯣꯏꯗꯣꯏꯔꯥ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯉꯝꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯊꯕꯛꯇꯣ ꯁꯠ ꯇꯧꯒꯗꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯑꯩꯒ ꯇꯤꯟꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯈꯪꯉꯕ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯁꯤꯅꯅꯦ ꯁꯧꯒꯟꯕꯁꯤꯅ ꯑꯝꯇꯣꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯣꯔꯣꯛꯀ ꯌꯥꯝ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ ꯌꯨꯝꯗ ꯑꯗꯣ ꯐꯔꯦ ꯑꯩ ꯍꯣꯔꯦꯟꯅꯦ ꯇ꯭ꯔꯥꯏ ꯇꯧꯒꯦꯕ ꯃꯤ ꯎꯗ꯭ꯔꯤꯀꯥꯟꯗꯅꯦ ꯍꯥꯞꯆꯤꯟꯅꯅꯕ ꯍꯣꯠꯅꯒꯦꯕ ꯑꯗꯣ ꯕꯦꯜꯗꯤ ꯇꯥꯈ꯭ꯔꯦ ꯆꯪꯉꯁꯤꯔꯥ ꯆꯪꯉꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯍꯦꯛ ꯁꯣꯍꯜꯂꯝꯃꯕ ꯅꯪꯁꯨ ꯀꯌꯥ ꯐꯕ ꯑꯣꯏꯔꯦ ꯈꯪꯉꯕ ꯍꯥꯏꯅꯔꯤꯕ ꯊꯕꯛꯁꯦ ꯅꯪ ꯈꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯦ ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯐꯔꯦ ꯆꯪꯉꯁꯤ ꯂꯥꯎ ꯏꯁ ꯁꯛꯈꯨ ꯀꯥꯛꯁꯦ ꯃꯥꯒꯤ ꯅꯪ ꯊꯕꯛꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒ ꯁꯛꯁꯨ ꯀꯛꯁꯜꯂꯦꯃꯤ ꯁꯛꯁꯤꯒ ꯀꯩꯕ ꯑꯩ ꯇꯥꯗꯦ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯣ ꯀꯔꯤꯁꯨ ꯍꯥꯏꯗꯤꯌꯦ ꯕꯦꯟ ꯇꯥꯔꯦ ꯆꯪꯉꯁꯦ ꯑꯣꯖꯥꯅꯅꯦ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯪꯁꯦ ꯅꯅꯥꯁꯦ ꯁꯦꯡꯈꯤꯕꯁꯤꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯍꯥꯏꯕ ꯑꯁ ꯗꯣꯟ ꯑꯣꯖꯥ ꯊꯣꯛꯈꯤꯕ ꯉꯥꯏꯕꯗꯅꯦ ꯑꯩ ꯁꯤꯗꯣꯔꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯑꯝꯇ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯍꯧꯔꯛꯑꯗꯧꯅꯦ ꯃꯥꯒꯤꯅꯦ ꯑꯣꯖꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯧꯅꯕꯤꯁꯦ ꯑꯁ ꯊꯣꯏ ꯉꯝꯃꯔꯣꯏ ꯑꯩ ꯉꯁꯤꯒꯤ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯍꯧꯒꯠꯂꯤꯁꯦ ꯌꯥꯔꯦ ꯅꯪ ꯅꯊꯟꯗ ꯑꯗꯨꯝ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯅꯦ ꯍꯧꯒꯠꯃꯟꯗꯅ ꯇꯜꯂꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯂꯛꯅꯗꯒꯤꯅꯦ ꯊꯣꯡꯗꯨꯗ ꯂꯣꯏ ꯂꯩꯔꯝꯗꯣꯏꯅꯦ ꯇꯜꯂꯦ ꯍꯥꯏꯕ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯅꯪꯅ ꯃꯔꯣꯝ ꯆꯠꯆꯅꯤꯡꯕꯅꯦ ꯑꯁ ꯇꯣꯟ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯍꯧꯒꯠꯂꯣ ꯉꯝꯃꯔꯣꯏ ꯇꯣꯏꯂꯦꯠꯅꯦꯅ ꯕꯦꯜ ꯍꯦꯛ ꯇꯥꯕꯒ ꯖꯧ ꯍꯦꯛꯇ ꯈꯣꯏ ꯌꯣꯝꯃꯝꯃꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯀꯦ ꯍꯥꯏꯔꯁꯨꯅꯦ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯅꯪꯁꯦ ꯑꯩ ꯑꯗꯨ ꯉꯥꯏꯕꯗꯣ ꯇꯜꯂꯦ ꯍꯥꯏꯕ ꯃꯤꯗꯣ ꯌꯥꯝꯃꯕꯅꯤꯅ ꯉꯥꯏꯔꯕꯅꯤꯅ ꯅꯪꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯉꯥꯏꯔꯅꯤ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯉꯥꯏꯕꯗꯨꯅ ꯍꯦꯟꯅ ꯇꯜꯂꯦ ꯑꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯅꯪ ꯅꯨꯄꯥꯔꯣ ꯀꯩꯅꯣꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇ ꯆꯠꯄꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯇꯜꯂꯤꯍꯦ ꯅꯪꯁꯦ ꯉꯁꯥꯏꯅꯅꯦ ꯆꯠꯂꯗꯤꯅꯦ ꯍꯜꯂꯛꯑꯅꯤ ꯍꯥꯏꯕ ꯋꯥ ꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯄꯨꯡꯁꯦ ꯌꯧꯈ꯭ರೆ ꯐꯔꯦ ꯅꯪ ꯐꯝꯃꯝꯃꯣ ꯏꯕꯦꯝꯃ ꯄꯨꯛ ꯐꯠꯇꯕꯤ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅꯅꯦ ꯂꯪꯅꯔꯛꯇ꯭ꯔꯗꯤ ꯐꯩꯌꯦ ꯎꯏ ꯎ ꯑꯅ ꯃꯁꯤꯗꯩꯁꯤꯗ ꯇꯜꯂꯦ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯈꯪꯗꯦꯕ
nang kanana nupi ngada tambe school sida na samdo tena ka o haige nang kanana na saphajo haige adui di ne adom langna rak pata ba ai buk ne langna ning ba phawi kai no aha ma lakpada phari bima le horo ai ne ya test lu ki ge thoi se toilet ta chan khrama ne ma chan khring ngai sida ne babap chanjal la ne mai bag ta hapsalo ra kai oi ma kai no tomboy la yesidi kamai hapni sidi ma le ti ai di hapa ya gi dress sidi kamai hapni sidi wari sajinaraga hekta hapsalamaki kante thoi lakri sida don kainumta hange nogi section A se sida khangnaba kanam yaudaba aigi aduda nangonda oina hangagen tawbane ba ado aduda oina phammaga oina hangage sida lepaga hangbase nungaiteba kai hange habano kaino ne noigi ne section A gi mi phone phaba yawe na haiba adu sumbro na sum hange lakpani da tum phaba yawbra ne ngasibu sek to gi brane tau de he krai de sek no kari no fast period loi de ngai ri kai no kai de sek to du no kana na harik pa pang du na mo kari no wathi di sum kan da hapjala warake o phare phadra di id seran tran mi na ga harak pa da thajadana hangin la in ngonda ado phadra di ne wa loi laungnar ni haiba ai su khali ne check to gi badi mande ke do bagi section A da gi phone phari no kana na hari za no na ne thajade na la in haiba ado ton ai salage ko di ho yoro yare khra thuna jakro is kai nom ni na sidia thoi am tanai kho toilet salura kai no nasidi ton laktrabo nathna lakpada sum hangbani da lae ado madi toilet chase yadi aduda ai thanda dum laba madi chatpa talle toilet chatpa gi lambi da ne nupi myam na mangonda he lakna bazane aduda chatpa thalle ikai jai adugi lehori ne thoi magi dubu aina lakna ye na tori salo aidi chamcham na sum nuksi da na lakna rago ado matung manau dine ai suklak he lakna zararoi toilet to dum la on hayu ko natar dine ma bera ka jani ko ado thoi mona hayu ko kauni ai matung da dine suklak he lakna roi hayo toilet to adum lau hayo nangon da khakta oi moida madi masam su tele masak su phajai aduna mi myam na lakna ning wodo adugini da mayam na su dum lakna bane nang khatak na da ado hoi hai ge kau da bida ado ai class ta sangkhrage amu oza sangkhra male hoi sangkro ai su sangkhrage ado thoi ai khoi kau da bida amu mukti punse ko akhoi friend hoi seba ko hoi punse adu de ai su sangkhrage ko section mana basu nate akhoi ka sida ka do basangai no khangde thoi da mu kai ka tawba lai ra khangde masak ni kai na ga ne oi aina hapsalo habado hapsalama ba kaino ai pinki ni kaino hapsalame aina hapsalani harjine hapsalame ado hapsalama bani ne law kenchin da asapa le law break ni hojik tharise law nang na sabada tole amda ngai kho thabak se loi jibani aigi thabak se hana ne mai pang na pam to honaki aduga ne mam nei thage e kaino haise nang bu aigi thabak ti hapsan ba khatani kaim da na te hapsan dang hapsalo makha ta badi nang to ge haidai ne ai thabak loi residi nang asam ngai ngam jise kai gino pinki ha nang ge sapo to ina leini harti leini da ai thabak se loi tri haba nang gi thabak loi resne ai thabak loi tri haba thabak se hana phajana pang thokhi se ko aduga akhoi ma do jail dai thola ga ne phajana labi ge akhoi ma tholok tri phau budi macha nu pi se aina khara thit pa tare akhoi ma thola ga na moi gi imung da phajana thijar jane kang khong sai han doi ni ado macha nu pi sidi akhoi ma tholok tri budi aina khara nei pa tare handak thi e ne ma jail dai thola ga asapa lebi doi pai ge hoi phare se ado makha tha ba thabak ti kamai dau diba chathar roi dro thabak hau dro bane hujik break thari dana break tha ba se loi kisano break tha ba losilak padini ne ai thabak dau doi se penki yeng bada kalo nasidi nangi mito nungai hange yengo horen ai na tawro pamyam ta us adudi yam thi nungai be wani ne as phone ga pura mati ko video na mau dong ni go viral chatan ge tawbune duga ado phare phajna mai pang ni tawro he nupi ngai ra bani ko yeng dugi e break tha ba loisan gre kang king gre chana sira
ꯄꯦꯡꯀꯤ ꯅꯪ ꯆꯪꯉꯝꯃꯣ ꯀ꯭ꯂꯥꯁꯇ ꯑꯩ ꯑꯣꯖꯥ ꯎꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯆꯪꯉꯛꯑꯒꯦ ꯅꯪ ꯆꯠꯂꯝꯃꯣꯁꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪ ꯑꯣꯖꯥꯗ ꯀꯩ ꯍꯥꯏꯔꯨꯒꯦ ꯍꯥꯏꯅꯣ ꯆꯪꯉꯁꯤ ꯀꯩꯅꯣ ꯄꯨꯂꯞ ꯅꯠꯇ꯭ꯔꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯌꯥꯔꯦ ꯆꯪꯉꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯪꯉꯝꯃꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯁꯦ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯆꯠꯂꯣ ꯐꯖꯅ ꯆꯪꯉꯝꯃꯣꯗꯤ ꯆꯪꯉꯝꯃꯣ ꯑꯩꯅ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯁꯥꯔ ꯑꯁꯦꯡꯕꯅꯦ ꯑꯩꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗꯣ ꯉꯔꯥꯡꯗ ꯂꯩꯔꯛꯄꯅꯦ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯐꯝꯃꯤꯟꯅꯕꯁꯤꯡꯗꯣ ꯆꯦꯛ ꯇꯧꯕꯅꯦ ꯑꯗꯨꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯁꯥꯔ ꯁꯥꯔꯅ ꯌꯥꯔꯒꯗꯤ ꯑꯝꯇ ꯊꯤꯕꯤꯌꯣ ꯑꯩꯒꯤ ꯒꯥꯔꯤꯗꯣ 8,000 ꯄꯤꯕꯅꯦ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯁꯅꯥꯇꯣꯝꯕꯤ ꯈꯨꯗꯥꯡꯗ ꯁꯤꯕ ꯒꯥꯔꯤꯕꯨ ꯃꯥꯡꯉꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯗ ꯀꯩꯗ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨꯗꯅ ꯁꯥꯔ ꯑꯁꯦꯡꯕꯅꯦ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯁꯤꯕ ꯒꯥꯔꯤꯗꯣ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯕꯦꯒꯇ ꯍꯥꯞꯄꯝꯕꯅꯦ ꯁꯥꯔ ꯑꯗꯨꯒ ꯕ꯭ꯔꯦꯛ ꯊꯥꯏꯌꯦꯅ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯅꯦ ꯑꯗꯨꯒ ꯍꯟꯖꯜꯂꯛꯄꯗ ꯌꯥꯎꯔꯝꯗꯕꯅꯦ ꯁꯥꯔ ꯑꯩꯒꯤ ꯐꯝꯃꯤꯟꯅꯕꯁꯤꯡꯗꯁꯨ ꯍꯪꯉꯦ ꯃꯈꯥꯗꯁꯨ ꯇꯥꯍꯧꯗꯤꯌꯦ ꯁꯥꯔ ꯌꯥꯔꯒꯗꯤ ꯁꯥꯔ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯌꯣ ꯄꯨꯂꯞ ꯑꯣꯏꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯥꯛꯀꯦ ꯆꯠꯂꯝꯃꯣ ꯆꯦꯛ ꯄꯨꯂꯞ ꯇꯧꯒꯦ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯅꯁꯥꯒꯤ ꯅꯄꯣꯠ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯃ ꯃꯥꯡꯉꯦ ꯈꯣꯠꯂꯦꯅ ꯇꯧꯅꯕꯗ ꯅꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯅꯗꯦꯗꯅ ꯑꯗꯨꯅ ꯅꯁꯥꯒꯤ ꯅꯄꯣꯠꯇꯤ ꯅꯁꯥꯅ ꯆꯦꯛꯁꯤꯟꯖꯒꯗꯕꯅꯤꯀꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯐꯔꯦ ꯆꯠꯂꯝꯃꯣ ꯑꯩ ꯂꯥꯛꯀꯦ ꯄꯨꯂꯞ ꯆꯦꯛ ꯇꯧꯒꯦ ꯉꯁꯤ ꯍꯣꯏ ꯁꯥꯔ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯥꯡꯗꯅꯕ ꯆꯦꯛꯁꯤꯟꯖꯔꯒꯦ ꯁꯥꯔ ꯉꯁꯤꯗꯤ ꯂꯝꯖꯥ ꯁꯥꯔꯥ ꯑꯃ ꯅꯨꯡꯉꯥꯏꯗꯧꯔꯤꯗꯅ ꯈꯪꯒꯅꯤꯗꯅ ꯊꯣꯏ ꯀꯩꯒꯤꯅꯣ ꯁꯦꯛꯁꯟ ꯗꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯖꯥꯠꯅꯣ ꯀꯩꯅꯣ ꯁꯥꯇ꯭ꯔꯒ ꯃꯌꯥꯝꯒ ꯊꯣꯛꯂꯛꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯖꯥꯠꯅꯣ ꯁꯤꯕꯣ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃ ꯃꯥꯡꯉꯦꯌꯦ 8,000 ꯄꯤꯕꯅꯦꯌꯦ ꯑꯗꯨꯗꯨꯒꯤ ꯃꯣꯏ ꯂꯣꯏꯅꯃꯛ ꯆꯦꯛ ꯇꯧꯏ ꯃꯥꯅ ꯑꯣꯖꯥꯅ ꯑꯁ ꯈꯪꯗꯦꯗ ꯄꯣꯠ ꯃꯥꯡꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯇꯣꯏꯈꯠꯂꯛꯏ ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟ ꯃꯦꯝ ꯇꯥꯗꯦ ꯍꯟꯗꯛꯇꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯄꯨꯕ ꯌꯥꯗꯗꯥꯏꯅꯦ ꯁ꯭ꯀꯨꯜꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯒꯤꯅꯣ ꯃꯥꯡꯉꯤꯁꯤꯅ 8,000 ꯄꯤꯕꯒ ꯁꯤꯗꯅ ꯏꯁ ꯀ꯭ꯂꯥꯁ 11 ꯀꯥꯗ ꯉꯥꯏꯔꯤ ꯈꯔ ꯌꯥꯝ ꯃꯥꯡꯈ꯭ꯔ ꯐꯗꯧꯅꯤ ꯌꯥꯝ ꯁꯤꯅꯤꯡ ꯃꯥꯜꯂꯦ ꯁ꯭ꯀꯨꯜꯁꯤꯗ ꯀꯩꯗꯧꯕꯒꯤ ꯁꯤꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯔꯥꯡꯗꯤ ꯀꯩꯅꯣꯍꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯤ ꯄꯥꯝꯖꯗꯅ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯈꯔ ꯂꯩꯒ ꯃꯥꯏ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤ ꯁ꯭ꯀꯨꯜꯗ ꯁꯤꯕ ꯌꯥꯗꯦꯅ ꯕꯦꯛꯇꯒ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯒꯅꯤꯌꯦ ꯕꯦꯛꯇꯒꯤ ꯃꯥꯡꯈꯤꯕꯅꯦ ꯍꯥꯏꯌꯦ ꯄꯥꯝꯖꯕ ꯑꯣꯏꯔꯁꯨ ꯁ꯭ꯀꯨꯜꯁꯤꯗ ꯄꯨꯔꯛꯄꯒꯤ ꯀꯔꯤ ꯗꯔꯀꯥꯔꯅꯣ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯃꯔꯝ ꯆꯥꯒꯦ ꯁ꯭ꯀꯨꯜꯗ ꯄꯨꯔꯛꯄꯒꯦ ꯈꯔ ꯌꯥꯝ ꯃꯥꯡꯁꯅꯣ ꯍꯥꯏꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯁ ꯇꯣꯟ ꯌꯥꯔꯦꯁꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯥꯡꯉꯒꯅꯦ ꯏꯕꯥꯅꯤ ꯑꯣꯏꯅ ꯃꯔꯩ ꯇꯧꯅ ꯂꯩꯔꯦ ꯑꯗꯣ ꯅꯪ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯑꯝꯇ ꯌꯦꯡꯒꯦ ꯅꯪ ꯉꯁꯥꯏ ꯅꯣꯠ ꯇꯧꯍꯧꯕꯗꯣ ꯕꯣꯏꯗꯣ ꯑꯝꯇ ꯐꯥꯛꯇꯣꯔꯛꯑꯣ ꯃꯦꯠꯁꯀꯤꯗꯣ ꯁꯅꯥꯇꯣꯝꯕꯤ ꯅꯣꯏꯒꯤ ꯁꯦꯛꯁꯟ ꯗꯤꯒꯤ ꯂꯣꯏꯅꯃꯛ ꯆꯦꯛ ꯇꯧꯔꯦ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯐꯪꯗꯦ ꯅꯪ ꯃꯨꯟꯅ ꯈꯜꯂꯣꯀꯣ ꯅꯪꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯣꯠꯄꯗ ꯇꯧꯍꯧꯔꯝꯕꯁꯨ ꯌꯥꯏ ꯃꯨꯟꯅ ꯑꯝꯇ ꯈꯟꯒꯣ ꯁꯥꯔ ꯑꯁꯦꯡꯕꯅꯦ ꯂꯝꯕꯤꯗ ꯇꯧꯍꯧꯕ ꯁꯨꯡꯅꯠ ꯅꯠꯇꯦ ꯁꯥꯔ ꯕ꯭ꯔꯦꯛ ꯊꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯑꯗꯨꯝ ꯌꯥꯍꯧꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯈꯔꯒ ꯇꯧꯔꯒ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯄꯅꯦ ꯑꯗꯨ ꯆꯪꯉꯛꯄꯗ ꯌꯥꯎꯔꯝꯗꯕꯅꯦ ꯁꯥꯔ ꯑꯁꯦꯡꯕꯅꯦ ꯁꯥꯔ ꯑꯩ ꯂꯝꯕꯤꯗ ꯇꯧꯍꯧꯕꯗꯤ ꯁꯨꯡꯅꯠ ꯅꯠꯇꯦ ꯁꯥꯔ ꯑꯗꯣ ꯆꯦꯛ ꯇꯧꯕꯗ ꯐꯪꯗ꯭ꯔꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯅꯠꯇꯦ ꯀꯔꯤ ꯇꯧꯕꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆꯇꯣ ꯁ꯭ꯀꯨꯜꯗ ꯄꯨꯔꯛꯏꯕꯅꯣ ꯁ꯭ꯀꯨꯜꯗ ꯄꯨꯔꯛꯄꯒꯤ ꯀꯔꯤ ꯃꯔꯝ ꯆꯥꯒꯦ ꯍꯥꯏꯕꯅꯤꯗ ꯁꯣꯔꯤ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯄꯨꯖꯔꯛꯑꯔꯣই ꯑꯗꯣ ꯑꯩꯅ ꯌꯥꯝ ꯆꯤꯡꯅꯕ ꯃꯤ ꯑꯃꯈꯛꯇꯤ ꯂꯩꯌꯦ ꯁꯥꯔ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯛꯑꯝꯕꯅꯤ ꯁꯥꯔ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯆꯤꯡꯅꯔꯤ ꯃꯤꯗꯣ ꯀꯅꯥꯅꯣ ꯅꯣꯏꯒꯤ ꯁꯦꯛꯁꯟꯗ ꯌꯥꯎꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯦꯛꯁꯟꯒꯤꯔோ ꯍꯥꯏꯌꯨꯅꯦ ꯁꯥꯔ ꯁꯦꯛꯁꯟ Aꯒꯤꯅꯦ ꯃꯃꯤꯡꯅ ꯊꯣꯏ ꯀꯧꯕꯅꯦ ꯃꯥꯗꯣ ꯑꯩꯒ ꯈꯔ ꯅꯨꯡꯉꯥꯏꯅꯗꯦ ꯁꯥꯔ ꯑꯗꯨꯗ ꯃꯥꯗꯣ ꯑꯩꯈꯣꯏ ꯀꯥꯗ ꯉꯁꯥꯏ ꯂꯥꯛꯑꯝꯕꯅꯦ ꯁꯥꯔ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯊꯣꯛꯑꯝꯒꯗꯕ ꯃꯥꯜꯂꯦ ꯁꯥꯔ ꯑꯩꯗꯤ ꯁꯦꯛꯁꯟ Aꯒꯤ ꯊꯣꯏ ꯍꯥꯏꯕ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯈꯨꯗꯥꯡ ꯒꯥꯔꯤ ꯍꯥꯞꯆꯤꯟꯕꯅ ꯊꯣꯏ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯁꯦꯛꯁꯟꯗ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣ ꯆꯦꯛ ꯇꯧꯕꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯧꯍꯜꯂꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯀꯩꯅꯣ ꯅꯪ ꯀꯣꯛꯇꯨꯕꯣ ꯀꯗꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣ ꯑꯗꯨꯗꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗꯣ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯞꯆꯤꯟꯕꯅ ꯁꯦꯛꯁꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯊꯤꯍꯟꯕꯅ ꯑꯩꯈꯣই ꯁꯦꯛꯁꯟꯗ ꯊꯤꯍꯜꯂꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁ ꯂꯣꯏꯔꯦꯍꯦ ꯅꯪ ꯀꯣꯛꯁꯤꯁꯨꯀꯣ ꯍꯩ ꯁꯣꯅꯣ ꯅꯪꯗꯤ ꯀꯔꯤꯝ ꯈꯪꯉꯝꯃꯣꯏꯅꯦ ꯑꯩꯅ ꯁꯤꯜꯂꯤ ꯂꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯝ ꯈꯪꯉꯣꯏꯕ ꯅꯪꯗꯤ ꯁꯣꯅꯣꯅꯤꯅ ꯌꯦꯡꯕꯗ ꯀꯜꯂꯨ ꯀꯩꯗꯧꯔꯒꯦ ꯗ꯭ꯔꯃꯥꯁꯦ ꯀ꯭ꯂꯥꯏꯃꯦꯛꯁ ꯌꯧꯔꯛꯑꯕꯅꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯣꯕꯅꯤ ꯍꯧꯖꯤꯛ ꯑꯁ ꯀꯣꯛꯀ ꯂꯩꯃ ꯉꯥꯎꯖꯩꯌꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯃꯃꯩ ꯃꯀꯣꯛ ꯑꯃꯇ ꯁꯝꯅꯗꯦ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯉꯥꯛꯇꯪ ꯉꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯄꯦꯡꯀꯤ ꯅꯪ ꯌꯥꯝ ꯉꯥꯏ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯦ ꯉꯥꯛꯇꯪ ꯉꯥꯏꯔꯤꯁꯦ ꯑꯣꯖꯥꯅꯅꯦ ꯍꯨꯔꯥꯟꯕꯤꯅꯤꯅꯅꯦ ꯆꯤꯡꯊꯣꯛꯑꯒꯅꯦ ꯐꯨꯒꯗꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯁꯨ ꯌꯥꯔꯤ ꯐꯖ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯣꯔꯤ ꯌꯦꯡꯕ ꯑꯩꯗꯤ
ꯁꯥꯔ ꯀꯩꯒꯤꯅꯣ ꯁꯦꯛꯁꯟ Dꯗ ꯄꯣꯠ ꯆꯩ ꯃꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ Aꯗ ꯆꯦꯛ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯥꯔ? ꯃꯔꯝ ꯂꯩꯗꯅ ꯆꯦꯛ ꯇꯧꯔꯤꯕꯅꯤꯅꯦ ꯁꯦꯛꯁꯟ Dꯗ ꯄꯣꯠ ꯆꯩ ꯃꯥꯡꯉꯒ Aꯒꯤ ꯃꯤꯅ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯥ ꯆꯤꯡꯅꯕꯒꯤꯅꯤ ꯆꯦꯛ ꯇꯧꯔꯤꯁꯦꯀꯣ ꯅꯪ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯁꯦꯛꯁꯟ Aꯒꯤ ꯁꯥꯇ꯭ꯔꯔꯥ? ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯇꯣꯟ ꯀꯧꯏ ꯍꯣꯏ ꯑꯩ ꯁꯦꯛꯁꯟ Aꯒꯤ ꯁꯥꯇ꯭ꯔꯅꯤ ꯁꯥꯔ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯅꯣꯏꯒꯤ ꯁꯦꯛꯁꯟ Aꯗ ꯊꯣꯏ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯕ꯭ꯔꯥ? ꯊꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤꯒꯤ ꯃꯄꯣꯟ ꯃꯆꯩꯒ ꯇꯞ ꯇꯥꯞꯀ ꯄꯥꯏꯒꯟꯕ ꯈꯔ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯃꯤꯒ ꯃꯥꯟꯕ꯭ꯔꯣ ꯃꯥꯁꯦ? ꯀꯥꯏꯗꯩꯅꯣꯗ ꯁꯥꯔ ꯃꯥꯗꯤ ꯌꯥꯝ ꯆꯝꯃꯤꯗ ꯀꯥꯏꯗꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯁꯥꯔ ꯑꯩ ꯃꯥꯒ ꯐꯝꯃꯤꯟꯅꯩꯌꯦ ꯑꯗꯨꯒꯨꯝꯕ ꯅꯣꯡꯇ ꯇꯧꯗꯦ ꯃꯌꯥꯝꯅ ꯑꯣꯏꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯋꯥꯏꯕ ꯂꯧꯕ ꯂꯣꯏ ꯇꯧꯕꯤꯕꯅꯦ ꯅꯣꯡꯇ ꯃꯥꯅꯅꯦ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯅꯣꯡꯃꯇ ꯋꯥꯏꯕ ꯎꯗꯦ ꯁꯥꯔ ꯑꯗꯨꯒꯤ ꯋꯥꯗꯤ ꯁꯥꯔ ꯑꯩꯗꯤ ꯊꯥꯖꯗꯦꯕꯣ ꯐꯩ ꯐꯩ ꯑꯗꯣ ꯑꯣꯖꯥꯈꯩ ꯆꯦꯛ ꯇꯧꯕ ꯆꯪꯈꯤꯕꯅꯤ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯂꯣꯏꯔꯛꯑꯅꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯅꯣꯏ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯁꯥꯔꯅ ꯑꯇꯝꯅꯅ ꯊꯣꯏꯒꯤ ꯃꯤꯡꯒ ꯄꯜꯂꯒ ꯍꯪꯉꯛꯏꯁꯤꯕꯣ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯉꯁꯥꯏ ꯄꯤꯡꯀꯤ ꯆꯪꯉꯝꯕꯗꯣ ꯀꯩꯒꯤꯅꯣ ꯑꯣ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯑꯦ ꯊꯣꯏꯗꯨꯕꯨ ꯀꯔꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯊꯣꯏꯗꯨꯕꯨ ꯀꯔꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯤ ꯑꯁ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯣꯏꯗꯅꯒꯤ ꯆꯨꯝꯒꯅꯤ ꯄꯤꯡꯀꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯁꯣꯏꯗꯅꯒꯤ ꯁꯅꯥꯕ ꯂꯤꯂꯥ ꯑꯣꯏꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯈꯪꯅꯤꯗꯅ ꯀꯩꯒꯨꯝꯕ ꯑꯁꯦꯡꯕ ꯍꯦꯛ ꯑꯣꯏꯔꯝꯃꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯣꯏ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ